Middle East ki lalakta Russia amasung China na Iran gi nauna khalaba Supreme Leader Mojtaba Khamenei saugatkani haikre. Mojtaba bu Supreme Leader oina khanbada kana amatana khut thingjinpham thokte Beijing. Iran gi hanagi Supreme Leader Ayatollah Ali Khamenei leikidraba matungda mahaki machanupa Mojtaba Khamenei bulaiba adugi anauba Supreme Leader khankhibada mapang oina chatminariba Russia amasung China na chauna saugali haina phongdokre. Middle East ta hojik tholiba ungkhanaba sigi chairakta Iran gi anauba Supreme Leader asibu Russia amasung China na phongna saugalakliba asina hojik thoknariba US Israel amasung Iran gi lan asida leiba anina phongna yausilakle haibagi khudam changdam oire. Russia gi President Vladimir Putin na nauna khalaba Iran gi Supreme Leader Mojtaba Khamenei da thagat warol gi telegram thakibaga loinana Moscow na matam leiba khibikta Tehran da saugatkani haibagi achetpa wafam amu hana thamkre. Kremlin na phongdokhiba warol amada Iran na hojik khulai gi muknaba leiringaida Mojtaba Khamenei gi thabak thoramsing amasung kathokpaga loinana honariba thodangsingbу singthabaga loinana leikidraba Ali Khamenei gi thabak thoramsingbu ikai khumnarakpaga loinana Iran gi miyoisingbu punsinbada Mojtaba na achoba thodang lawragani haiki. Leikidraba Supreme Commander Ayatollah Ali Khamenei gi khongchetpu mahaki machanupa amasung nauna Supreme Leader oiraba Mojtaba Khamenei na tungwinduna chalakani haibigi chauna thajaba lei haina Russia gi President Vladimir Putin na phongdokre. Russia na matam leiba khibikta Islamic Republic tana thanaba yadaba mapang oina leibaga loinana Tehran da saugatpagi wafam thamlakpaga loinana Moscow gi mapang ama oiriba Iran gi marupsingbu minungsi uli haina President Putin na phongdokre. Nakalamaramda China na sunauna Iran gi Supreme Leader oina khalaba Mojtaba Khamenei da matam chupada saugatpagi warolsing thamlakpaga loinana Mojtaba bu Supreme Leader oina khaliba si leiba asigi Constitution gi khongthangni amasung khongthang asida kanagumba leiba amatana khut thingjinpham thokte haiki. Masagi chahi 53 suraba cleric asina Iran gi Supreme Leader oina khalakpada singnarakpa singbu Beijing na Akanba Maongda Landakhre phongdokpaga loinana Foreign Ministry gi wangangloi Joji Yakun na Iran gi leibak manunggi thabak thoramsingna mapandagi khut thingjilakpabu yaningdabasu phongdokhi. Pakistan gi oil pump amada Nongmeina Kaplamle Meeoi ama sire ani sokre. Pakistan gi Punjab province ki Sialkot leiba petrol pump amada Nongmeina Kapagi thodok thokhibada Meeoi ama sire amasung anina sokre haina police na phongdorakre. Punjab province ki police na phongdorakpa warol amada Middle East ta thokliba US amasung Iran gi ungkhanaba asina thawgi awatpa mayoknabagi akiba poknarakpadagi miyamna thaw lohongnaba oil pump aduda thomjinnarakpa matamda ungkhannarakpadagi Nongmeina Kapagi thodok adu thokhibani hairi. Petrol pump adu Lahore dagi kilometer 100 rom lapna leiba Sialkot leibani amasung petrol pump adugi worker amasung customer gi marakta ningai sangdanarakpadagi Nongmeina Kapagi thodok adu thokhibani haina police na makha tana phongdokhi. US Israel amasung Iran gi ungkhatnabana maram oiduna Strait of Hormuz Iran na thingjinkhibadagi thaw pibada chauna khudongchadaba mayoknarakpadagi miyamna petrol lohongnaba makhoi na tonglakiba gari single loinana queue sangna leptuna ngainarakpadagi thohaningdaba thodok adu thokhibani. Car da tongduna lakpa Meeoi anina makhoigi car aduda petrol pik thana halaba matungda oil pump adugi sinmisingda makhoina purakliba kensing adu thaw pik thana hanaba hairakpadagi ningai sangdanabagi thodok thoklakibani hairi. Lengaki thausilgi makhada kensingda thaw hanba yade haina petrol pump adugi workersingna ayetpa pirakpadagi car da tongduna lakpa miyoising amasung petrol pump adugi staffsing amuknarakibani haina police officer amana phongdoraki. US Israel na numit 10 chupna Iran da chatharakiba attack puna Meeoi 1900 sikre. US Israel na numit 10 chupna Iran da chatharakhiba attack ta puna Meeoi 1900 sikre. Meeoi kaya amana chauna sopa nangkhibaga loinana infrastructure sing supak sana mangtakhre amadi Iran gi mafam 3,000 lomda target tawraduna attack chathakre haina phongdorakli. Lana sigi anaubu saklon ama oina America gi lanmising na nongthak khaktagi landaramba adu hojik Iran gi leimaida US gi army sing khongdaduna hak thengnaba lan tawnaba sem sakre haina su phongdorakli. Pausi hekta baga Iran gi maikai degi su karigumba US ki army na Iran gi leimaida khongdaraklabadi Iran gi integrity gi damak amadi self defense ki damak leiba asida leiriba power pumnamak fudoktuna khut halaklabadi US ki afaba oiroi hana President Donald Trump da warning tawrakre hairi. US ki maming leiraba third air defense system na Iran gi missile attack mapung fana ngakthokpa ngamkhidre. US ki maming leiraba third air defense system na Iran gi missile attack mapung fana ngakthokpa ngamkhidre. Lan asida Iran na kapsilakiba missile amadi drone sing US ki air defense system sing ngakthokpa ngamdabadagi supnagi numit marini gi manungda America gi oina $1 billion anirong gi yamlaba military gi khusukulai sing mangtakhre hairi. Eurasian Times ki report ki matungina Iran na kapsilakiba missile amadi drone sing na chatharakiba attack sing aduna Middle East leiriba US ki military base sing da deploy tawriba air defense system sing aduna ngakthokpa ngamdabadagi military gi infrastructure sing amadi khusukulai sing mangtakhibani. Masida natana air defense system sing adusu missile sing na
aduna yamna laina adumak thugai bangam khibani maram aduna US na anawba lalong sijinaduna Iran da amuk landana ba honarakre hairi Iran na US amadi Israel ga lan soknaba pamde adubu self defense kidamak sibagi akiba laite Iran na US amadi Israel ga lan soknaba pamde adubu self defense kidamak sibagi akiba laite haina Iran gi foreign minister Abbas Araghchi na phongdurakre loinana Iran na yumlona balaibak singda landai hairiba mafam asi aranbani Iran na landari basidi US ki military base singdani hairi Nicolas Maduro amadi Ayatollah Khamenei gi matungda North Korea gi Kim Jong Un target tawrakpi yai Venezuela ki President Nicolas Maduro faraba matung amadi Iran ki Supreme Leader Ayatollah Ali Khamenei hatkraba matungda America ki President Donald Trump ki target asi North Korea ki Supreme Leader Kim Jong Un oirakpi yai haina Eurasian Times ki report amana phongdokrakli Eurasian Times ki report asigi matung ina haukiba chahi ama asigi manungda America ki President Donald Trump na America gi yeknaba laibak singi luchingba sing mathang manau nai na target tawraduna landarakibani tharang ase khudakki oina silakpa thawong nate yamna ningthijana planning tawraba matungda paikhalakpa tharang aktani hairi Seoul West Institute for National Security Strategy gi analysis go Maongda Landakhre phongdorokpagi mantungina America gi President Donald Trump na North Korea gi Supreme Leader Kim Jong Un gi mathakta su landarakpa yai hairiba pau asi yamna thajaningai amani North Korea hairiba laibak asi susupna gi Kim Jong Un gi makhada chalaiba laibak amani asiguma laibak amagi luchingba ama hatpa amadi fajinduna thambana laibak adubu leikha tana manghanaba honabada amadi paralyze tawhunbada achoba mating ama oiduna lakhi asigumba strategy asi America na hanadagi hauna adumak sijinaduna lakhibani strategy asima America na Venezuela amadi Iran da chathari America gi puwari hangana yenglubada laiba asigi army amadi secret agent sing na yiknaba laibak singi luchingba sing amadi military gi makok thongba official sing hatuna laiba adubu khudum chankhiba amadi control tawduna lakhibagi puwari leiri thawong asima America gi president oiriba Donald Trump na su chathaduna lakli America khaki na chana malem gi oina yamna afaba idol oiba luchingba amani haina launariba Barack Obama na America gi president oiringai matamda so American legal framework semdok sadokuna yeknaba laibak singda target tawduna misi mina yauna landaba haibasi mi hatpagi thawong amani haina lauroi haibada ayaba pikiba expert sing na makata na phongdurakhi America gi president Donald Trump na Venezuela da landaduna laiba asigi president Nicolas Maduro fakibagi thawong adu America gi parliament na so achumba khongthang amani haina sogatkibani Donald Trump ki target ki lista hojingmaki oina Cuba amadi North Korea oirakpi yai hairi Iran gi khwaidagi thau thokpa mafam kharga island lausinaba Donald Trump na thaurang paikhatpa hokre Iran gi khwaidagi thau thokpa mafam kharga island lausinaba America gi President Donald Trump na thaurang paikhalakpa horakre hairi tasengnamakti America na Iran da landariba si nuclear khulai lehenba yade haibigi mingda Iran gi khwaidagi thau thokpa mafam sing lausenduda makhoi gi control makhada thamba yanaba honarakpa lalong amani haibadu nongmagi mayek sengba hingalakre haina su report asina makhata na phongdorakli Ayatollah Ali Khamenei gi machanupa Mojtaba Khamenei na Iran gi Supreme Leader oide haina lauthorakre US na hatkraba Iran gi hana gi Supreme Leader Ayatollah Ali Khamenei gi machanupa Mojtaba Khamenei na Iran gi Supreme Leader oide haina lauthorakre Israel na Mojtaba Khamenei su hatkani haina lauthokibagi hak hek matungda Iran gi assembly na leba asigi Supreme Leader Mojtaba Khamenei na oiragani haina lauthorakibani Mojtaba su apokpa Ayatollah Khamenei ga wakhalon manaba luchingba amani hairi India gi hithangpham sijin najage haina Iran gi hi ahumna haijorakpada yaba piki S Joyshankar Indian Ocean region da mamang chayola US na torpedo sijinaduna Iran gi warship ama thugaiduna lakshin hankraba matung India gi hithangpham sijinajage haina yaba nirakhiba Iran gi hi ahumda India gi hithangpham sijinabagi yaba piki haina External Affairs Minister S Joyshankar na Parliament da phongdokre mang hai tha sigi marida Iris Lavan haina mingthonba Iran gi vessel ama Kochi da leiba hithangpham da thunglaki hairiba hi ahum asina India gi hithangpham sijinajage haibagi ayaba nirakhiba se Iran gi makok thongba official singi maikai degi nirakhibani hojik tongan ba hithangpham singda Iran gi hi ahum leiri amasung hi sing asigi crew members sing Indian Navy gi facility sing da leiri Iran na haijarakpada India na ayaba pikibasi achumba khongthang ni khalaga pikibani masigi damak Iran gi foreign minister ne so India bu thagalakhiba leikre haiki thasigi marida Sri Lanka gi samudra khongmandagi chathoklaga samudra gi sarukta India dagi hankiba Iran gi warship Iris Dena bu US gi submarine amana torpedo sijinaduna thugaikhiba aduna West Asia da thoklibalan ashi Indian Ocean region da su sandoraklagadra haibigi nungnangba poknakibani S Joyshankar na makhata na phongdokhibada central laingak na leiba miyamgi energy gi oiba mathau tabasing walhanda bahaiba wafam sida khongpham chena lepli masagi matung ina energy market da khudongcha da ba mai unhanda na ba mathau taba khongthang lokhatkani haiki